Maya Bahamokta, Kali Talam Nokcheri, Nasi. Mayang from the Kutotam Jagadoriba, movie Sigimamina, Guardian. Movie Sigaway Libamatam, the Karigumba Sukibalan Kiwaya Batarakasu, Mayamanga Pigan have a Pamasitam Jerry. Movie Sigahopis and the Equine Overfang Libasi, Tantric Karana Puja, Dr. Lepigi Mongasi, Equine Overfangi. Masida Tantric singers in a high Pamasi, Karigumba, Makoina, Tawai Amabu, Kutum Chan Bapam Bataragadi, Makoyi Yakesi, Mapung Pana Dr. Bayaroi. Aduga Yagya Sida Makoina, Mi Marie Magi E. Suyauri, Masida Yoriba E. Marie C. Makoi Marina, Housico to River Tawa Aduna Hingi Matamda Makoi Mari Changun Hat Kivani, Maramaduna E. Singadu Mapamadura Lady have a say, Tawa to the Kangaladuna, Tawa to Mapamadura Kavaduna, Tankaita Leriba Nung Asangba Anidugi Marunda, Tawa to Changaladuna, Tawa to Trip to Tribani, Aduga Nung Adugi Matakta Kanagu Misakamana E. Chashan Bataragadi. Haibidi Masamaki E. Chashan Bataragadi, Misakaduna Apam Kudimado Tungdribani. Mato wasuna Tantric Singaduna Puja Samusum Tropagadi, Tawa to so itching the Pauguladuna, Tantric Singaduna Puja Tori Mapamadulai, Tawadabu Tawa Duna Mapamaduna, Havidi, Numaduna Jangapomatamadi, Mapamaduna, Blasamatoki Habidi, Kundadagi, My Hall Kivani. Marumaya, Marup Singers who had a combination of Madudi. Akwai Pashatan the Viati, Aduga Housing Matam, the Aquina Pashatan Matamda, Yam the stable oiba, passive income Mamasuli the Viati, Maramaduna, Mayam the Suaina, Karamna, Pashata, li Habitugi Matanga, Havidi, Agi Pessimicum, see Colom the Gila, no Habasi, Taksagi, Madudi, 1x bet the Guinea, I know quite in Wazavadi, Makwagi, 1x game sing Amasung. Casino section the Yauriba, Sour was in pumping a cine, I never quite get bit Laribasi. Otherwise, I want the quite canary basina, cross game singing. Masina, I want the Pacific Camtan Mumatam, the Yanasu Canary. Game as again, Neo Masi Yam Lai. Adomna, Dongi, Pasha sing a do, play in a sea cross to dream among the Adomna Lotopi Gadavani. Maramadro Equosu, Hosey. Yam the Mumming Chalaba, legendary wherever, game assist Hanarasi. To you, I was the Lupali Sing Taramato Pangeva. Adon Sumasi Pamibra, Madu Taragadi, Pin Kame the Yori building a Sida Changbiro Aduga, Igi promo code, see registration to Womatam the Season Nabu, Amazon, Adomna, Lupala, Magalisin Kuntragi, case bonus to Pangigani, Aduga, Adongi, Ahanba, deposita, 150 free spin su Fangigani. Sendama da kuna uba phangli basi apana haiba na pisibu uba phangi mahagasi taru bathabak khudimukta mangol oidebi daw yamna yadabi allagi oiba person amani karigumba mahana thaba ama hek taru matamda thabak adu mai pakbudi laidana thabak adu unsalaga mangona da sata basu toina dumak thui yamna ichamcham thabak tasu mahaki madaw asi sungya yade Colgate toothpaste capsun ba matamda su toothpaste adu adumak takhe lai khurama matamda yubi thuai na baidamakta yubi du thuai ge tabu matamda Pandit aduna mafam ase thugai be yaroi asom salaga thugai so haduna yubi du thugai ba matamda yubi machit aduna pandit adugi makokta paladuna pandit adu so I thagi chokhe karigumba achapora machage tabu matamda so achapora aduda usena achapora aduda amang so toksilakpuju adumak thenei migi mateng pangduni haduna pot poduna chake tabu matamda so pot adu horaktuna pot sing adu loina hitokba habdo oikhe yumda so hatu tholakpa matamda mahana laigi thali adubo loina haidom duna chali Upale Mandabadagi Mahakso, Jantra Nuntra, Kudop Sinabudamuta, my be Magimanatala, Amazon Kudoba to Siki, Tabudabu, Mahang Sita Gaso, Kantakanaba Punkide, although Tomumatam the Sok Dodo, Adamuka Pamcharo by Habdo K. Parikat Habamatamdana, Parikadugi, Asape Paradura Mukso, Dumak Hajali, Gari Taudu Lapomatam the helmet Yam the Haduna, Trafina Sutoina to Napaba Habdo K. Tasin Habamatamda, Dao Yama Yadabana PMOI, Colester, Science Kilip the Chankuna Mahana. Mafam aduna makhoi ozaduna pirakiba project ama taunabidamukta ozadu koksanduna mahana chemical khara hapchale chemical adudagi mai thole matawdura karino torpise haduna hangwa matamda isingdagi mai tholnabagi experiment ni haduna hare madura ozaduna nana toriba thaba asidi magician amana tawgadaba magic ni mingona kana bayagadaba thabak taw haramduna ozadu sumafam maduri chatke maduri di machana piduso chennai da chaladuna thabak tawrge haduna mama pa da hai Madura Upalitramni Mama Pasu Salu Hadna Other Pire, like Thali Putokuna Machana Pidubo, May Wu Hadna May Piva Matam the So May do Mutke, Tasin Harba Matamda, Apanasi Engineer Moivani Amazon Mahakasi, Home Decor Give in a Tabak Buena Pai, Maramaduna, Mount Janidala to the Mahal River Yumaduda, Mahaki, Project Evolution by the Mata Sam Saduna, Layakita Matam the So, May Mutoki by Vidoke, Quadi Dawga the Vanipi Hataragadi Apanana with the lady. Madudagi Mahasu Upile Traduna, Socratic Doctor Magunabelai,
हाइबदी महान दाव याद्रिबसिंग असि महाकी कोंगना खलिब्रा नत्रगना असेंबगी दाव यादब्रा हाइबसि खंदोनबैदमता डॉक्टर रुद्रन की मनाक्ता लाई डॉक्टर रुद्रन द महाकी वारिसिंग अदो लोइना लिरे मदुदगी डॉक्टर रुद्रन नंगी वारी अदो तसिंग अमता लियुने अइबु ज्ञान अमता हलु हाइदन हाइरे पर्नाना माना ऑफिस अमदा इंटरव्यू चटपगी वारी अदु लीबा होरे ऑफिस अदुदा इंटरव्यू चटपा मतमदा ऑफिस अदुदा महाना इंटरव्यू तौबा लाक्पा मतम अदुदा मफम अदु लाक्लिबा इंटरव्यू लौबा लाक्लिबा मीसिंग अदुदी यामना हाइतु सिंथोइबा क्वालिफाइड ओइबा मी ngakta ओइरमी ममानबी लाभनियाना मंगोना फोन तौरे ममानबी लाभनिया से ऑफिस अदुदा हाना थबक तौदुना लेबनी मरम अदुना ममानबी दुबु महाना थबक फंगनबगिदमक्ता ममानबी दुबु महाना ऑफिस अदुदा इंटरव्यू लौनबगिदमक्ता कौखिबनी तौबदबु मफम अदुदा फमलिबा हाइबदी इंटरव्यू यौबा लाक्लिबा मीसिंग अदुदी यामना हाइतु सिंथोइबा मी ngakta ओइबनीना मा यामना पाखतखि माना थंगनरिबा नुपा अदुगी क्वालिफिकेशन से करिनो हाइबसे खंगनिंगी मरम अदुना महाना नुपा अदुदा angang amadawna kausinaratuna maan nupaduda hare interview tawba matamdadine kaidongadasu kiroidabani aduga nathongna laina interview pigadabani haiduna maan nupadubu mathongna piba sasanaki nupadugi certificate adu yengluba matamdadi nupadudi college atuda topper oiba misak ama oiduna lerami mawngadu uruba matamda ngasidi aisu thabak phanglaroi haibasi mahana khanjaki maramaduna mahaksu interview dubu tawramdabida mafam aduragi chatlagi haibagi firebasi lawraduna थोलक तंजादुदा महाबु इंटरव्यू लौनबैदमक्ता कौचलै तसेना हाबा मतमदा इंटरव्यू दुरा लौबा पामलिबसी आर्किटेक्टनी मरमदुना लिनिंग टावर ऑफ पिज्जा से करिगिदमक्ता ममिंग चलिबनो हादुना हंगबा मतमदा अपर्णा सी खुंफम खंकिदे महाक तत तौदुना लेखि इंटरव्यूअर अदुना महाबु इसिंग थक्नबगिदमक्ता हारे मदुरा महाकसु इसिंग अदु थक्चनखि इंटरव्यू दु असमचम लौबा मतमदा नंगना अखोई कंपनी से जॉइन तौबा पामलिबसी करिगिनो हादुना हंगबा मतमदा अपर्णाना नातै चाना खुंकिदे मान हारे सोंगी कंपनी से यान ममिंग चलेन हाइदुना ताई मरम अदुना आइसु लोन अमा लौबनी लोन अदु सिंगनबगिदमक्ता अदोंगी कंपनी से थबक तौबा तारगदी आई यामनु याइफगनी हाइदुना खलदुना मफम मसिर लाखिबनी हाइदुना हरे वहाई रुताबा मतमदा इंटरव्यूअर सिंग अदुदी करी हाइगदबनो हाइबसि खंकिदे महालदी इंटरव्यूअर अदुदा तोलोबसी था अमगी तांग 38 दा नत्रगना 30 दा फंगदरा हाइदुना हंगे मदुदा नतना तांग अमदा पिरबसु याइ हाइदुना हरे तोलोब क्या सादुनो हाइबा फावबा हंगजले मरमदुना महापु कोना कंटेक्ट तौरक्लगे हाइदुना मफम अदुदगी थादोरे असुम तौदुना अपर्णानदी महाना थबक अदुगी इंटरव्यू यावु मतमदा इंटरव्यू दुदा महा खलकलरोय हाबसी तसेंग खंगबा ngamखे ममानबीदुना थबक अदु यारबरा हाइदुना हापो मतमदा मखोइना आइबु करिमता हाइदबिदा कोना कंटेक्ट तौरगे हाइदुना थादोरक्ले हाइदुना हरे आइनदी सुमनतगी तोलोबसी लुपा क्या सादुनो हाइदुना हंगलुबा खक्तनी अदुबु मखोइना तौरिबसे ज्ञान ताद्रे हाइदुना हरे मदुरा ममानबीदुना नंगना तौबा थबक सिमा नातै सुंजा सादबनी हाइदुना ममानबीदुना चैखे मदिगि सिनसी डॉक्टर उनबा दुरा लाई मदुरा डॉक्टर दुना हरे थोलिबा थौदो सिरि नुंगतिगी नंगी पुंसिदा अदुमक थेंगनबा थौदो ngakतनी मी अनंबनसु अदुमक थेने मसिदा नंगना लाइबक थीबनी हाइबगी थोइदोकपा आर्थ थोकते हाइदुना डॉक्टर अदुना हरे डॉक्टर अदुगी वाफम अदु तारुबा मतमदा अपर्णाना हरे मसिगी वा खक्ता नतिने मसिदा नतबा अतोप यामना ngangningai ओइबा यामना तु चुंगningai ओइबा थौदो क्यामरुमसु आइंगोना थोइ हाइदुना हरे मदुरा डॉक्टर अदुना करम मखलगी थौदोनो हाइदुना हंगपा मतमदा महाना लास्ट सेमिस्टर गी मतम अदुदा हाइबदी कॉलेज तमनिंगागी लास्ट सेमिस्टर गी मतम अदुदा मखोइ कॉलेज की प्रोजेक्ट नि हाइदुना महाकपो साइट अमदा थाखि साइट अदुदा चटपा मतमदा थेनखिबा वारिसिंग अदु महान दिरे मफम अदुरा महान चंगपा मतमदा मफम अदुरा नखोइसि कॉलेज की प्रोजेक्ट तौबा लागलिबा छात्र ngakतरा हाइदुना हंगे होय हाइदुना अपर्णा अमसुंग लबनियाना खोमि अदुरगदि नखोइ ग्रुप अनि थो अदुगा मफम मसिदा करिनो हाइबदु यंगछलुरो हाइदुना महाकपो थारकपा मतमदा महासु असुमसुम तनु चंगई महासु मफम अदुदा असुमसुम येंगेंदुना चंगपै तंजादुदा महाके मखोंदा योपिना थिनखे मखोंग अदु योपिना थिनबदगी इ ओरोरो तादुना तारकलेब इ अदुना ममंग थक्ता यावखिबा नुंग असंगबा अदुदा थिंगनखि नुंग असंगबा सि मफम अदुदा पारक्तुना ताखिबनी तबतबु मसिगी वारिसिदि महाना डॉक्टर अदुदा दिलिखिदे ममंग थक्ता तांत्रिक सिंग अदुना हाखिबगी मतुंगिना करिगुम मसिगी नुंग असिदा कनागुम मिसक अमना मसागी इ अदु हप्चलदुना नत्रगना मसागी इ अदु हजिन बतारगदी नुंग अदुना महाकी अपाम खुदिमक सिंग असि लोइन थुंगनगनी हाइबदु सिन असिदा अखोइदा उहले मदुगी मतुंगदा मफम मदुरा थबक सुतुना लेरिबा कांगु सिंग अदुना योट चुमथोकपगी टाइमिंग अदुदा योचै अदु चुमथोरकपा मतमदा योचै अदु नाथोकिदुना पाइदुना लाखि यामना ngakpa थौदोक हाइतारगदी योचै अदु अपर्णा यौरमदाइदा मथंदा लेपखि मसिना तागलिबासि अपर्णाना करिगुंबा पोट अमबो कंट्रोल तौबा ngambagi शक्ति अमा चेले हाबसि अखोइदा उबा फंगी
ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯣꯡ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯁꯥꯏꯠ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯌꯣꯠ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯅꯨꯡꯁꯤꯠꯇ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯗꯣꯛꯇꯔ ꯑꯗꯨꯗ ꯇꯝꯃꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯄꯔꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯄꯔꯅꯥꯗ ꯍꯥꯏꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ ꯃꯗꯨꯗ ꯑꯄꯔꯅꯥꯅꯁꯨ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯣꯏ ꯑꯩꯁꯨ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯄꯥꯝꯂꯛꯂꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯑꯩꯅ ꯍꯥꯏꯔꯨꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯄꯨꯝꯕ ꯑꯗꯨ ꯑꯁꯦꯡꯕ ꯍꯦꯛꯇ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯂꯤꯕ ꯋꯥꯐꯝꯅꯤ ꯃꯗꯨꯅ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯔꯤꯅꯣ ꯃꯗꯨꯅ ꯑꯄꯔꯅꯥꯅ ꯍꯥꯏꯔꯦ ꯐꯕꯗꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯐꯇꯥꯔꯒꯁꯨ ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯄꯔꯅꯥꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯄꯤꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯑꯗꯨꯕꯨ ꯈꯟꯕꯤꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯟꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯁꯨ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯄꯔꯅꯥꯁꯨ ꯊꯕꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏꯗ ꯈꯣꯏꯔꯝꯗꯨꯅ ꯂꯩꯈꯤ ꯃꯗꯨꯅ ꯂꯥꯏꯗ ꯈꯣꯏꯔꯝꯕꯗꯤ ꯅꯠꯇ꯭ꯔꯗꯨꯅ ꯅꯨꯡ ꯑꯗꯨꯅ ꯇꯥꯕꯗꯒꯤꯗꯤ ꯊꯕꯛ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯕꯤꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯏꯃꯦꯜ ꯑꯃ ꯂꯥꯛꯏ ꯏꯃꯦꯜ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯊꯕꯛ ꯑꯗꯨ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯖꯣꯕ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔ ꯊꯥꯔꯛꯄꯅꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯄꯔꯅꯥꯗꯤ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯍꯔꯥꯎꯖꯈꯤ ꯃꯗꯨꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯦ ꯅꯪ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯅ ꯈꯜꯂꯤꯕꯅꯣ ꯅꯪꯉꯣꯟꯗꯒꯤ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯒ ꯂꯣꯏꯅꯅ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯔꯤꯕꯅꯤ ꯃꯍꯥꯛ ꯈꯟꯒꯦ ꯂꯩꯇꯗꯅ ꯅꯪꯕꯨ ꯈꯜꯂꯤꯕꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯄꯔꯅꯥꯅꯁꯨ ꯃꯗꯨꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯥꯏꯖꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯦꯛꯇ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤ ꯑꯩꯅ ꯈꯟꯖꯔꯨꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯃꯠꯇ ꯊꯨꯡꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯩꯅ ꯄꯥꯝꯖꯔꯨꯕ ꯑꯩꯅ ꯈꯟꯖꯔꯨꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯦꯛꯇ ꯊꯨꯡꯏ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯄꯔꯅꯥꯅ ꯍꯥꯏꯔꯦ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯔꯦ ꯈꯜꯂꯗꯨꯅ ꯊꯕꯛ ꯑꯗꯨ ꯖꯣꯏꯟ ꯇꯧꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯊꯪ ꯍꯦꯛꯇ ꯊꯨꯡꯉꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯁꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩ ꯐꯥꯎꯕ ꯌꯥꯝꯅ ꯉꯛꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯀꯔꯤ ꯑꯉꯛꯄ ꯊꯧꯗꯣꯛꯇꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯒꯨꯟꯗꯥ ꯑꯃꯗ ꯂꯩ ꯒꯨꯟꯗꯥ ꯑꯁꯤꯒꯤ ꯃꯁꯦ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯁꯦ ꯅꯨꯄꯥ ꯑꯁꯤ ꯑꯄꯔꯅꯥꯒꯤ ꯑꯣꯐꯤꯁꯇ ꯄꯤꯌꯣꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯄꯤꯌꯣꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯕꯥꯏꯒ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯒꯨꯟꯗꯥ ꯑꯣꯏꯔꯗꯨꯅ ꯃꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯃꯤ ꯍꯥꯠꯄ ꯑꯗꯨꯒ ꯄꯩꯁꯥ ꯂꯧꯕ ꯑꯁꯤ ꯄꯥꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯍꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯏ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯄꯥꯝꯗꯦ ꯃꯤ ꯍꯥꯠꯄꯒꯤ ꯀꯟꯇ꯭ꯔꯦꯛ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛ ꯑꯣꯏꯅ ꯆꯠꯊꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯣꯐꯤꯁ ꯑꯗꯨꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯄꯤꯌꯣꯟ ꯑꯗꯨꯗ ꯅꯪꯒꯤ ꯅꯚꯥꯏ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯒꯨꯟꯗꯥ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯌꯥꯝ ꯊꯤꯅ ꯆꯥꯎꯕ ꯒꯨꯟꯗꯥ ꯑꯣꯏꯈ꯭ꯔꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯆꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯪ ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯣꯡꯉꯦ ꯑꯉꯥꯡꯗꯤ ꯀꯌꯥ ꯁꯨꯔꯦ 3 ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯨꯍꯣꯡꯗꯨꯅ ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯔꯒꯗꯤ ꯑꯩꯒꯨꯝꯕ ꯒꯨꯟꯗꯥ ꯑꯃꯗ ꯀꯅꯥꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯗꯣꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯦꯖ ꯑꯁꯦ ꯌꯥꯝꯅ ꯀ꯭ꯂꯤꯟ ꯑꯣꯏꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯒꯨꯟꯗꯥꯒꯤ ꯊꯕꯛ ꯑꯗꯨ ꯂꯦꯞꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯤꯡꯅ ꯉꯥꯡꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯄꯔꯅꯥꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪꯕꯨ ꯊꯕꯛ ꯐꯪꯂꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯒꯅꯤꯅ ꯍꯥꯏꯈꯤꯕ ꯇꯥꯏ ꯀꯃꯥꯏ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯏꯃꯥ ꯅꯪꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗ ꯉꯥꯡꯗꯨꯅ ꯂꯩ ꯐꯣꯟ ꯊꯝꯕ ꯌꯥꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯎꯕ ꯇꯥꯔꯒꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯤꯅ ꯆꯩꯕꯤꯔꯅꯤ ꯂꯥꯟ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯐꯣꯟ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯍꯦꯛ ꯄꯜꯂꯨ ꯇꯥꯔꯒꯗꯤ ꯅꯪ ꯐꯣꯟ ꯊꯝꯃꯨ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯐꯣꯟ ꯊꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯄꯔꯅꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯤꯌꯣꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯥ ꯊꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯥ ꯄꯤꯁꯜꯂꯤ ꯃꯗꯨꯗ ꯑꯄꯔꯅꯥꯅ ꯑꯩꯗꯤ ꯁꯪꯒꯣꯝ ꯌꯥꯎꯕ ꯆꯥ ꯊꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯤꯌꯣꯟ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨ ꯌꯥꯜꯂꯒ ꯄꯤꯔꯧꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯐꯔꯦ ꯊꯛꯑꯒꯦꯁꯦ ꯌꯥꯔꯦꯁꯦ ꯍꯥꯏꯗꯨꯅ ꯑꯄꯔꯅꯥꯁꯨ ꯋꯥ ꯉꯥꯡꯅꯕ ꯇꯟꯕꯗꯒꯤ ꯆꯥꯗꯨ ꯊꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯆꯥꯁꯨ ꯌꯥꯎꯗꯨꯅ ꯅꯪꯅ ꯆꯥ ꯊꯛꯎ ꯍꯥꯏꯔꯤꯕꯁꯤ ꯀꯝꯗꯧꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯨꯄꯥꯗꯨꯅ ꯍꯪꯉꯤ ꯃꯁꯤꯅꯤ ꯀꯩꯅꯣ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯤ ꯍꯥꯏꯗꯣ ꯊꯛꯑꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯄꯤꯌꯣꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯑꯄꯔꯅꯥꯁꯨ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯔ ꯏꯟꯗꯨꯃꯇꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯑꯩ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯑꯄꯔꯅꯥꯁꯨ ꯈꯟꯖꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯖꯩ ꯃꯗꯨꯗꯒꯤꯗꯤ ꯏꯟꯗꯨꯃꯇꯤꯅ ꯃꯍꯥꯛꯄꯨ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯐꯣꯟ ꯑꯗꯣ ꯂꯣꯏꯅ ꯂꯧꯁꯜꯂꯨ ꯍꯥꯏꯗꯨꯅ ꯄꯤꯌꯣꯟ ꯑꯗꯨꯕꯨ ꯀꯧꯁꯜꯂꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯣꯟꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯧꯁꯜꯍꯜꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯀ꯭ꯂꯥꯏꯟꯠꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯣꯐꯤꯁꯀꯤ ꯐꯣꯟꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ
मान अपना अमसुंग लावण्यबु चैखि मदुदगिदि मखोय अनिबु इंदुमतीना बोसकी कादुर कौशले करिगिदमत कौशलिबनो हादुना मखोयसु खंजानादुना लೈ मदुर लावण्यना हरे मसी नुपीसे यामना फत्तब नुपीनि मरम सुलै लेतना महाना बोस इंसलदुना मी क्यामलुम सुता थोहनख्रबनि मरम अदुना चेक्शनना लैयु हादुना लावण्यना अपनादा हरे इंदुमतीसु मखोयगी बोस अदुगा वारी सानदुना लೈ मखोयनीना वारी सानदुना लैबगी मौंग अदु उरुब मतमदा लावण्य अमसुंग अपनादी कलिबु वारी सानरिबनो हादुना मखोयदी यामना खंजानादुना पाखतुना लैखि तौबदबु मफम अदुदगी हाबिदी बोस की केबिन अदुदगी इंदुमती थोलतुना मखोय अनिबु थागत वाही हरे मदगी इंदुमतीना लावण्य अमसुंग अपना धरे अपना नंगी इंटीरियर डिजाइन की मौंग असे खोई क्लाइंट सिंग अदुना यामना पामे मरम अदुना फ्लाइट चलो अदुदुगा मफम अदुगी इंजीनियर सिंग अदुगा तानरगा नंगी इंटीरियर डिजाइनिंग तौगदब मौंग अदु येंगुरो हाइदुना हरे वाही रुतारुब मतमदा लावण्य अमसुंग अपना दी यामना हराउजखि अमसुंग लावण्य नंगसु मागे मतेंग पांगु चलो हाइदुना इंदुमतीना लावण्य दसु हरे वाही अदु तारुब मतमदा मखोय अनिदी हराउबगी पनखै लेखिदबा हाइबदु ओइखि मदगिदि लावण्य अमसुंग अपना साइड अदुरा लाई मफम अदुना मखोयनी लापु मतमदा मफम अदुरा नुपा अमना कैमरा नमदुना लैबगी मौंग अदु उरुब मतमदा अपना यामना साउनिंखि मौंग अदु उरुब मतमदा मखोयनी नुपा अदुगी मनाक्ता चंगथिलदुना नंगना तौरिबसे कैनो अउब नुपी खुदिमक्की नाप ओंदुना सुम लैदुरिब्रा हादुना हंगी मफम मसिदा इंजीनियर अदु कना ओरिबनो मफम मसिदा बबल कौरो हादुना हरे वाही दुतारुब मतमदा नुपा अदुना इंजीनियर अदु अई सामंगनी हादुना हरे अदु एगदी मफम मसिगी बोस कौरो हादुना मु हरे मदुना नुपा अदुना मफम मसिगी बोस असे अईनी मदगी नुपा अदुना मखातरे नंगना सक अदोंका इदुबो अईना नंगी ऑफिसदा लापु नते अदुगा नंगना लाइबसे मसि अईगी साइने मदगी अपनासु सावदुना अईसि कनानो खंब्रा मदुना नुपा अदुना हरे खंगी कैनो नंगदी उपु कांगधोन अमसुंग टेबल चौकरी सिंग कलाई कलाई थमगनी हाबे मिसा अदु नत्रो नुपा अदुगी वाही दु तारुब मतमदा अपना सावबना मई हौख्रे मदगी महानाइरे कलिगुम नंगना आइगा थबक तौमिनबा पामबा अदुगु मफम असिदा अमु हना थबक तौगे हाइदुना खनबा तारगदी अइना हाइबा इनगदबनी अइगी मतुंगिना चक्कदबनी नत तारगदी नंगबा अइना थबकदगी तांथोकनी हाइमदना महासु मफम अदुरी थोलै मदगी अपनासु मफम अदुदा थबक असुम तौदुना लेरिंगी मतम अदुदा लावण्यसु पाखना हाथु हाथु अपनागी मनक्ता लै अपना नंगी गाड़ी हाइबदी नंगी स्कूटी की सोदो अमता पिरो कदौबा यावगेनि हाइदुना अपनाना हंगे मदुदा अइगी मादो अनाबा हेंजलबा माले मरम अदुना हिदा लांथक लौबा खोटपगा तौबगा अइ गाड़ी दु लौदुना बाबथुना चत्तबा यारो हाइदुना हरे फरे फरे दुदी पुरो हाइदुना लावण्यदा अपनाना गाड़ी सोद पीखि अपनासु माकी थबगदु लोयदुना थोलकपा तंजादुदा महाना लावण्यदा फोन तवे नंग काय लेगे हौजि फावबा लाक्ट्रिजे कदमाय तौरिनो मदगिदि लावण्यना अइ खदंग फरक तारे नंग करिनो दसा उपाय तौरगा टैक्सी नेकेरा तौरगा चलमो अइ लापा फरक तारनी हाइदुना हरे करिनो मफम सिदबु कराइदगी टैक्सी फंगदुरिबनो हाइदुना हरे याब्रे यंग एडजस्ट तौरगा अमता यंबिरो अइ खुदोंग चाद्रे तंजा चाद्रे हाइदुना अपनादा लावण्यना हरे सोमना कंददी अपनागी मनिंगदा ngसागी नुपादुना बाइक अमा तोंगलदुना अपना बु ngaiduna lei madigi अपना सु माकी मोबाइल अदु पुथोलदुना ऑटो अमा रिजर्व तौनबगीदमक्ता ऑटो अदु बुकिंग तौगे तौई तौबदबु ऑटो अदुदी मफम अदुना लापा मतमदा यामना खुदोंग चारोय यामना लापा मफमनी मफम अदुददी सुमनदगी एम्बुलेंस खदा चटपनी हादुना हरे वहाई लुतारबु मतमदा अपना उपाय लेखिदे मरम अदुना महासु तहों खंगदुना लेतुन लेबगी तंजादुदा मफम अदुना नुपादु जंगसलक्तुना अगर जमीन खरसी हाइदुना हरे अहानबददी अपनासु यारमदे तौबदबु प्रणबना चलसी हाइदुना तक्सलकपदगी महा उपाय लेतदुना गाड़ीदुना तोंबा ताखि प्रणबको महाकसी हानदगी सु खंगनरकपनि तौबदबु मखोइनी नुवाइनदबा अमा लेबदगी खैबुंग खैबुंग तानखिबनी मदगिदि अपनाना डॉक्टर दुदा वाइरी थोरे प्रणबको महाकसी हाना थेंगनखरे अदुगा मखोइनी सि कॉलेजदा थेंगनबनी कॉलेजदा थेंगनबा मतमदा मखोइनी सि नुसिनखिबनी हाइदुना वारी सिली थोरे कॉलेजदा अपनाना फंदुना लेरिंग तंजादुदा प्रणब लातुना अपना द मुनि यंगजै मदुदा अपना ना करिगिदमते यंगलेबनो हाइदुना हंगपु मतमदा प्रणब लाइरे अखोइना करिगुंबा इसै नत्रगना म्यूजिक नुंसीबा मताबा मतमदा अखोइना सरग फंगे हाइदुना खले तौबदबु अइनदी नंगबु हे यंगुलबा मिकुबदुदा सरग फंगले हाइदुना खंजरिबने हाइदुना हरे मदगिदि अपना ना हरे नंगना हाइसनदी अइसी अमुतंग तागदबा इसै यामना फजबदुरा हाइदुना हंगी मदुरा प्रणबना हंजन हंजन तागदबा इसै दुनि हाइदुना महापु थागले मखोइनी काइनखिबगी मरम असि प्रणबना चुरुप यानो थकपगी मरम असिदगिनी चुरुप हेलो हाइदुना प्रणबता हाइखि मदुदा प्रणबसु चुरुप हेलगे हाइदुना हेनखि नोमदि प्रणबसु चुरुप हेनबा ngamdabadagi चुरुप थक्तुना लेरिंगे तंजादुदा अपनाना महापु फाखि नुमित अदुदगी मखोइनी सिकाइनखिबनी अपनाना प्रणबता हरे अइनदि नंगोना सुमनदगी चुरुप हेलो हाइदुना हाइबनी अइगिदमक्ता मसि फावबा हेनबा ngamda taragadi
ꯑꯩꯈꯣꯏ ꯂꯣꯏꯅꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯥꯏꯅꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯁꯥꯏꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯅ ꯍꯥꯏꯔꯦ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯅꯪꯅ ꯁꯨꯞꯅꯇꯒꯤ ꯆꯨꯔꯨꯞ ꯑꯃ ꯐꯥꯎꯕ ꯍꯦꯟꯕ ꯉꯝꯈꯤꯗꯕꯅꯤꯅꯦ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯃꯈꯛꯇ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯨꯔꯨꯞ ꯑꯃꯒꯤꯗꯃꯛꯇ ꯅꯪꯅ ꯀꯥꯏꯅꯕ ꯐꯥꯎꯕ ꯉꯝꯂꯤꯕꯅꯤꯅꯦ ꯑꯩꯗꯤ ꯃꯗꯨꯝꯅ ꯈꯟꯗ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯄ꯭ꯔꯅꯕꯅ ꯍꯥꯏꯔꯦ ꯃꯈꯣꯏꯅ ꯒꯥꯔꯤ ꯈꯥꯝꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯅꯕꯇ ꯑꯄꯔꯅꯥꯅ ꯍꯥꯏꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯍꯣꯡꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯩꯁꯨ ꯈꯪꯗꯦꯗ ꯍꯥꯏꯗꯨꯅ ꯄ꯭ꯔꯅꯕꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤ ꯑꯄꯔꯅꯥꯅ ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯗꯤ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯏꯄꯪ ꯄꯪꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯈꯥꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯃꯨꯛ ꯊꯤꯔꯛꯇ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯃꯗꯨ ꯄ꯭ꯔꯅꯕꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯈꯤꯗꯕꯅꯤ ꯐꯤꯂꯝꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕꯩ ꯋꯥꯅꯤ ꯑꯁꯦꯡꯕꯗꯗꯤ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯕꯒꯤ ꯊꯤꯔꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ ꯅꯪ ꯆꯠꯈꯤꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯅꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯄꯔꯅꯥꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯄꯔꯅꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯃꯑꯣꯡꯒꯨꯝꯅ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡꯊꯛꯇ ꯂꯥꯕꯥꯅꯤꯌꯥ ꯃꯃꯥꯡꯗꯗꯤ ꯌꯥꯝꯅ ꯁꯥꯎꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯐꯠꯇꯕꯒꯤ ꯃꯑꯣꯡ ꯎꯠꯂꯒ ꯍꯧꯖꯤꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯛꯄꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯥꯕꯥꯅꯤꯌꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇ ꯀꯣꯂꯦꯖꯇ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯈꯤꯕꯅꯤ ꯑꯃꯁꯨꯡ ꯀꯥꯏꯅꯕꯅꯤ ꯍꯥꯏꯕꯁꯤ ꯂꯥꯕꯥꯅꯤꯌꯥꯁꯨ ꯈꯪꯉꯤ ꯍꯧꯖꯤꯛ ꯍꯟꯖꯟꯅꯔꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯤꯡꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯅꯕꯁꯨ ꯑꯄꯔꯅꯥ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯂꯥꯕꯥꯅꯤꯌꯥꯁꯨ ꯍꯥꯊꯨ ꯄ꯭ꯔꯅꯕ ꯑꯃꯁꯨꯡ ꯑꯄꯔꯅꯥꯗ ꯑꯩ ꯌꯥꯝꯅ ꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯈꯤꯇꯪ ꯍꯥꯜꯂꯝꯂꯒꯦ ꯅꯪ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯑꯦꯗꯖꯁ ꯇꯧꯔꯒ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯕꯥꯅꯤꯌꯥꯁꯨ ꯄ꯭ꯔꯅꯕꯀꯤ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯁꯤꯜꯂꯗꯨꯅ ꯆꯠꯂꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯄꯔꯅꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯣꯏꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯂꯥꯕꯥꯅꯤꯌꯥꯁꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯥꯍꯧꯏ ꯃꯇꯧ ꯑꯗꯨꯗ ꯂꯥꯕꯥꯅꯤꯌꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯏꯟꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯅꯕꯇ ꯆꯩꯈꯤ ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯌꯥꯝꯅ ꯇꯣꯡꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯈꯣꯏꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯂꯛꯅꯒꯦ ꯌꯥꯎꯅ ꯑꯩꯁꯨ ꯇꯣꯡꯒꯦ ꯌꯥꯎꯅ ꯇꯣꯡꯕꯅꯤ ꯇꯣꯡꯖꯍꯧꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯄꯔꯅꯥꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯅꯕꯁꯨ ꯑꯄꯔꯅꯥꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯗꯨꯅ ꯂꯥꯕꯥꯅꯤꯌꯥꯒꯤꯁꯤ ꯑꯩꯈꯣꯏꯗ ꯂꯛꯅꯕ ꯑꯣꯏꯔꯝꯃꯦ ꯇꯣꯡꯈꯠꯂꯣ ꯌꯥꯔꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯑꯃꯨꯛ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯠꯊꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯏ ꯇꯧꯕꯇꯕꯨ ꯄ꯭ꯔꯅꯕꯀꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯨꯡ 24ꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯅꯕꯀꯤ ꯃꯃꯥꯒꯤ ꯍꯥꯔꯠ ꯑꯁꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯗ ꯇꯥꯔꯒꯗꯤ ꯃꯃꯥ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯅꯕ ꯑꯃꯁꯨꯡ ꯑꯄꯔꯅꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯛ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯐꯪꯕ ꯑꯁꯤ ꯋꯥꯗꯤ ꯋꯥꯏ ꯑꯗꯨꯕꯨ ꯗꯥꯎꯗꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯄꯔꯅꯥꯅ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯅꯪꯒꯤ ꯏꯃꯥꯁꯤ ꯅꯥꯕ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯌꯦꯡꯁꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯅꯕꯇ ꯊꯥꯖꯕ ꯄꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯃꯔꯨꯝꯒ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯔꯠ ꯐꯪꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯅꯕꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯊꯥ ꯁꯥꯗꯨꯅ ꯂꯩ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯄꯔꯅꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ ꯑꯃꯨꯛꯇꯪꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯒ ꯏꯃꯥꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯔꯠ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯣ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯏꯃꯥ ꯅꯥꯕ ꯐꯒꯅꯤ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯅꯕꯇ ꯊꯥꯖꯕ ꯄꯤꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛꯁ ꯑꯗꯨꯗ ꯂꯥꯛꯏ ꯁꯥꯏꯀ꯭ꯔꯦꯇꯤꯛꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯃꯦꯗꯤꯀꯦꯜ ꯍꯤꯁꯇ꯭ꯔꯤꯗ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯏꯗ ꯈꯣꯏꯔꯝꯂꯗꯨꯅ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯈꯣꯏꯔꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯥꯏ ꯑꯗꯨꯅ ꯇꯥꯗꯕꯤꯗ ꯅꯨꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯅ ꯁꯥꯏꯀ꯭ꯔꯦꯇꯤꯛꯁ ꯑꯗꯨꯗ ꯈꯕꯔ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ ꯊꯥ 9ꯒꯤ ꯃꯃꯥꯡꯗ ꯄꯨꯡ 2ꯗ ꯍꯥꯔꯠ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯃꯤ ꯑꯃ ꯀꯟꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯅꯪ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯕꯨꯗꯤ ꯇꯥꯏꯅꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕ ꯅꯨꯄꯤꯗꯨ ꯄ꯭ꯔꯅꯕꯀꯤ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯅꯪ ꯍꯥꯏꯗꯣ ꯆꯨꯝ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯍꯦꯛ ꯄꯥꯝꯕꯒ ꯐꯪꯕ ꯍꯥꯏꯕꯁꯤꯕꯨ ꯑꯣꯏꯊꯣꯛꯄ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯄꯔꯅꯥꯅ ꯍꯥꯏꯔꯛꯏ ꯍꯧꯔꯛꯄꯗꯗꯤ ꯗꯣꯛꯇꯔ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯝꯂꯤꯕꯗꯨ ꯑꯗꯨꯕꯨ ꯑꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯩꯁꯨ ꯁꯨꯝ ꯊꯥꯖꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯑꯩꯉꯣꯟꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯁꯤ ꯑꯩꯅ ꯊꯥꯖꯕ ꯄꯣꯛꯂꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ ꯋꯥꯔꯤꯗꯨꯗ
ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯒ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯃ ꯁꯥꯟꯅꯕꯅꯤ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯁꯤꯗ ꯄ꯭ꯔꯅꯕꯁꯨ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯕꯅꯤ ꯄ꯭ꯔꯅꯕ ꯍꯣꯏꯒꯤ ꯇꯤꯝꯅ ꯃꯦꯆ ꯑꯁꯤ ꯑꯁꯨꯝ ꯂꯥꯛꯆꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯄꯔꯅꯥꯁꯨ ꯐꯥꯒꯤ ꯍꯥꯏꯗꯣꯔꯛꯏ ꯇꯤꯝ ꯑꯁꯦ ꯈꯔ ꯂꯤꯡ ꯇꯥꯔꯒꯗꯤ ꯃꯦꯆ ꯑꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯇꯤꯝ ꯑꯁꯤꯒꯤ ꯃꯤ ꯑꯁꯤꯅ ꯒꯣꯜ ꯑꯁꯤ ꯃꯊꯪ ꯆꯟꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯃꯦꯆ ꯑꯁꯤ ꯃꯈꯣꯏꯅ ꯀꯥꯈꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯒꯣꯜ 4 ꯊꯪꯅ ꯆꯜꯂꯅꯤ ꯑꯗꯨꯒ ꯒꯣꯜ ꯀꯥꯗꯕꯅꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯗꯣꯛꯎꯕꯗꯒꯤꯗꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯣꯛꯈꯤ ꯇꯧꯕꯇꯕꯨ ꯑꯣꯄꯣꯖꯤꯁꯟꯒꯤ ꯇꯤꯝ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯕꯣꯜ ꯑꯗꯨ ꯑꯁꯨꯝ ꯀꯥꯎꯔꯛꯄ ꯃꯇꯝꯗ ꯒꯣꯜ ꯑꯗꯨ ꯊꯪꯅ 4 ꯆꯟꯗꯨꯅ ꯃꯈꯣꯏꯅ ꯒꯦꯝ ꯑꯗꯨ ꯀꯥꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯑꯄꯔꯅꯥ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛꯁꯦ ꯍꯦꯛꯇ ꯆꯨꯝꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯃꯁꯨꯡ ꯋꯥꯈꯜꯒ ꯆꯥꯟꯅꯔꯒ ꯃꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝꯖꯗꯅ ꯅꯤꯈꯤꯕ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯊꯨꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯃꯤ ꯃꯤꯂꯤꯌꯟ ꯑꯃꯗ ꯃꯤ ꯑꯃꯃꯨꯛꯇ ꯊꯣꯛꯄ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯗꯨ ꯅꯪ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯌꯥꯝꯅ ꯐꯕ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯑꯄꯔꯅꯥꯅ ꯍꯥꯏꯔꯦ ꯗꯣꯛꯇꯔ ꯑꯗꯨ ꯋꯥ ꯈꯛꯇ ꯅꯠꯇꯦꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯃꯣꯏꯅ ꯌꯥꯝꯅ ꯄꯥꯝꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯁꯤ ꯑꯐꯕ ꯈꯛꯇ ꯅꯠꯇꯦ ꯐꯠꯇꯕꯁꯨ ꯊꯨꯡꯕ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯔꯤ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯒꯦ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯅ ꯍꯥꯏꯔꯦ ꯑꯩꯁꯨ ꯈꯪꯗꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯃꯥꯡ ꯈꯛꯇꯗ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯕ ꯉꯝꯕꯅꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯦ ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯄꯥꯁꯇ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯕꯨ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯗꯨ ꯌꯥꯝꯅ ꯅꯥꯔꯤ ꯑꯃꯁꯨꯡ EMIꯒꯤ ꯂꯣꯟ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯩꯕꯨ ꯊꯕꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯅꯨꯄꯤ ꯑꯁꯤ ꯇꯥꯟꯊꯣꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯋꯥꯔꯤ ꯑꯃ ꯂꯩꯔꯤ ꯃꯁꯤ ꯀꯣꯟꯅ ꯈꯪꯕꯤꯔꯛꯀꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯏꯟꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯕꯣꯁꯇ ꯆꯪꯉꯒ ꯋꯥꯀꯠꯂꯨꯕ ꯃꯇꯝꯗ ꯕꯣꯁ ꯑꯗꯨꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯊꯕꯛꯅ ꯑꯩꯅ ꯋꯥꯅ ꯁꯨꯖꯔꯒ ꯀ꯭ꯔꯦꯗꯤꯠꯅ ꯃꯦꯗꯥꯝꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯗꯨꯒ ꯊꯕꯛ ꯑꯗꯨ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯁꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯅꯨꯄꯥꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯁꯤ ꯑꯗꯨꯅ ꯃꯄꯥꯅꯨꯄꯥꯗ ꯑꯩꯕꯨ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯄꯥꯅꯨꯄꯥꯗꯨꯁꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛꯇ ꯃꯤꯇꯤꯡ ꯑꯃ ꯀꯧꯈꯤꯕꯅꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯥꯕꯅꯤꯌꯥꯅꯁꯨ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯍꯟꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯇꯨꯅ ꯂꯩꯈꯤ ꯃꯗꯨ ꯂꯥꯕꯅꯤꯌꯥꯅ ꯍꯥꯏꯔꯦ ꯃꯌꯥꯝꯅ ꯅꯪꯕꯨ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯇꯨꯅ ꯂꯩꯔꯤꯕꯁꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯄꯔꯅꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯒꯤ CEO ꯑꯗꯨꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤ ꯉꯁꯤ ꯃꯁꯤꯒꯤ ꯐꯤꯚꯝꯗ ꯍꯥꯏꯕꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯟꯈꯩꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ MD ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯦꯗꯋꯤꯟꯅ ꯂꯣꯏꯅ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛ ꯑꯆꯧꯕ ꯄꯥꯏꯔꯗꯨꯅ ꯄ꯭ꯔꯣꯖꯦꯛ ꯑꯆꯧꯕ ꯄꯨꯔꯛꯈꯤꯕꯒꯤꯗꯃꯛꯇ ꯏꯟꯗꯨꯃꯇꯤꯕꯨ ꯊꯥꯒꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯇꯁꯦꯡꯅ ꯊꯕꯛ ꯑꯗꯨꯗꯤ ꯑꯄꯔꯅꯥ ꯑꯃꯁꯨꯡ ꯂꯥꯕꯅꯤꯌꯥ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯁꯨꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯔ ꯑꯣꯏꯔꯨꯕꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯁꯤ ꯏꯟꯗꯨꯃꯇꯤꯅ ꯂꯣꯏꯅ ꯂꯧꯈꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯄꯔꯅꯥ ꯑꯃꯁꯨꯡ ꯂꯥꯕꯅꯤꯌꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯕꯛꯅ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯨꯔꯒ ꯀ꯭ꯔꯦꯗꯤꯠꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯃꯣꯁꯟꯁꯨ ꯃꯍꯥꯛꯅ ꯐꯪꯍꯟꯈꯤꯗ꯭ꯔꯦ ꯃꯤ ꯑꯅꯤꯃꯁꯨ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯂꯥꯕꯅꯤꯌꯥꯅ ꯍꯥꯏꯔꯦ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯔꯁꯤ ꯅꯪ ꯑꯣꯏꯅ ꯑꯣꯏꯔꯣꯗꯨꯅ ꯑꯄꯔꯅꯥ ꯃꯗꯨꯗ ꯑꯄꯔꯅꯥꯅ ꯀꯥꯏꯗꯒꯤ ꯑꯣꯏꯕ ꯌꯥꯗꯣꯏꯅꯣꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯂꯩꯔꯤꯉꯩ ꯁꯨꯡꯑꯣꯏ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯁꯤꯗ ꯀꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯃꯥꯡꯊꯛꯇ ꯄꯤꯌꯣꯟ ꯑꯗꯨꯅ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯨꯝꯈꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯆꯠꯄ ꯍꯥꯏꯔꯤꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯇꯣꯔꯤꯕꯅꯣ ꯁꯤꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯗꯒꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯗꯨꯃꯇꯤꯗꯨꯁꯨ ꯃꯃꯤꯠ ꯈꯥꯅ ꯑꯄꯔꯅꯥꯗ ꯌꯦꯡꯂꯗꯨꯅ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯦ ꯑꯁꯨꯝ ꯃꯍꯥꯛ ꯑꯄꯔꯅꯥꯗ ꯌꯦꯡꯂꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯃꯁꯨꯡ ꯃꯤꯡꯊꯦꯟ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯣꯞ ꯊꯣꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯇꯨꯅ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯈꯥꯗ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧ ꯍꯥꯏꯗꯨꯅ ꯀꯧꯅꯈꯤ ꯑꯗꯨꯕꯨ ꯏꯟꯗꯨꯃꯇꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯤꯌꯣꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯄꯔꯅꯥꯗ ꯅꯪꯅ ꯏꯟꯗꯨꯃꯇꯤꯗ ꯁꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯃꯍꯥꯛ ꯁꯤꯈꯤꯕꯅꯤ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯗꯨꯗ ꯅꯪꯅ ꯃꯦꯆ ꯑꯁꯤ ꯃꯈꯣꯏꯅ ꯀꯥꯒꯅꯤ ꯒꯣꯜ ꯃꯁꯤꯡ ꯑꯁꯤ ꯆꯟꯒꯅꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯆꯟꯈꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯂꯣꯏꯅ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯄꯤꯌꯣꯟ ꯑꯗꯨꯅ ꯑꯄꯔꯅꯥꯗ ꯌꯥꯝꯅ ꯉꯛꯇꯨꯅ ꯍꯥꯏꯔꯦ ꯑꯃꯁꯨꯡ ꯑꯄꯔꯅꯥꯁꯨ ꯄꯤꯌꯣꯟ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯃꯊꯟꯗ ꯎꯪꯗꯨꯅ ꯂꯩꯈꯤ ꯅꯉꯣꯟꯗ ꯁꯨꯄꯔꯅꯦꯆꯔꯦꯜ ꯄꯥꯋꯔ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯦ
ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯗꯣꯛꯇꯔ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯗꯨꯗꯒꯤ ꯑꯄꯔꯅꯥꯅ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯐꯕꯒ ꯂꯣꯏꯅꯅ ꯐꯠꯇꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯅ ꯍꯥꯏꯔꯦ ꯑꯩꯁꯨ ꯊꯕꯛ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯝꯄꯅꯤ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥ ꯑꯗꯨꯒꯤ ꯗꯣꯀꯨꯃꯦꯟ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯅꯈꯤꯕꯗꯒꯤ ꯑꯩꯒꯤ ꯃꯥꯔꯛ ꯑꯁꯤ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯔꯛ ꯑꯣꯏꯅ ꯈꯟꯈꯤꯗꯨꯅ ꯑꯩꯕꯨ ꯊꯕꯛ ꯍꯥꯞꯄꯛꯄꯅꯤ ꯑꯗꯒꯤ ꯑꯩꯅꯁꯨ ꯑꯗꯣꯝꯗ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒꯤ ꯃꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯑꯗꯨꯅꯤ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯥꯞꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯅ ꯗꯣꯛꯇꯔꯅ ꯃꯗꯨ ꯆꯥꯅꯔꯨꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯠꯇ꯭ꯔꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯒꯤ ꯊꯣꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯊꯣꯛꯂꯤꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯗꯣꯛꯇꯔ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯊꯣꯛꯇꯅ ꯇꯣꯛꯇꯦ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯕꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯅꯪꯅꯕꯨ ꯍꯦꯛ ꯍꯥꯏꯇꯥꯔꯒꯗꯤ ꯂꯣꯏꯅ ꯍꯦꯛꯇ ꯑꯣꯏ ꯍꯥꯏꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤ ꯐꯨꯠ 6 ꯋꯥꯡꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯍꯦꯛꯇ ꯋꯥꯡꯀꯗ꯭ꯔꯅꯦ ꯃꯗꯨꯗ ꯑꯄꯔꯅꯥꯁꯨ ꯃꯗꯨ ꯁꯣꯏꯗꯅ ꯋꯥꯡꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯅ ꯃꯊꯥ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯑꯄꯔꯅꯥꯅ ꯍꯥꯏꯔꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯐꯠꯇꯕ ꯋꯥꯐꯝ ꯑꯃ ꯉꯁꯤ ꯁꯣꯏꯗꯅ ꯊꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯑꯣꯐꯤꯁꯇ ꯂꯥꯛꯏ ꯑꯣꯐꯤꯁꯇ ꯂꯥꯕꯅꯤꯌꯥꯁꯨ ꯀꯞꯇꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯑꯄꯔꯅꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯕꯅꯤꯌꯥꯗ ꯍꯪꯉꯨꯕ ꯃꯇꯝꯗ ꯂꯥꯕꯅꯤꯌꯥꯅ ꯋꯥꯔꯤ ꯂꯤꯊꯣꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ MD ꯑꯗꯨꯒꯤ ꯑꯣꯐꯤꯁꯇ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯅꯕꯒꯤ ꯆꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯤ ꯑꯀꯣꯝꯕꯗꯨ ꯌꯦꯡꯂꯗꯨꯅ ꯃꯈꯣꯏꯒꯤ MD ꯑꯗꯨꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯅꯕ ꯍꯣꯠꯅꯔꯦ ꯃꯍꯥꯛꯄꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ MD ꯑꯗꯨꯗ ꯍꯥꯏꯔꯛꯄꯅꯤ ꯇꯧꯕꯇꯕꯨ MD ꯑꯗꯨꯅ ꯏꯟꯗꯨꯃꯇꯤꯅ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯔ ꯑꯣꯏꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯑꯩꯕꯨ ꯄꯦꯜꯍꯜꯂꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯕꯅꯤꯌꯥꯗ ꯍꯥꯏꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯂꯥꯕꯅꯤꯌꯥꯅ ꯃꯗꯨ ꯌꯥꯅꯤꯡꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯊꯣꯛꯂꯛꯏ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯄꯔꯅꯥ ꯌꯥꯝꯅ ꯁꯥꯎꯈꯤꯗꯨꯅ ꯃꯍꯥꯛ MDꯒꯤ ꯀꯥꯗꯨꯅ ꯂꯥꯕꯅꯤꯌꯥ ꯄꯨꯗꯨꯅ ꯆꯪꯉꯛꯏ ꯃꯇꯧ ꯑꯗꯨꯗ MD ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯍꯥꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯪꯂꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯂꯥꯕꯅꯤꯌꯥꯗ ꯍꯥꯏꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯊꯣꯏꯗꯣꯛꯄ ꯀꯔꯤ ꯇꯧꯈꯤꯒꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯄꯔꯅꯥꯅ ꯁꯥꯔ ꯅꯪꯅ ꯈꯟꯕꯤꯔꯤꯁꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯕꯤꯔꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯃꯗꯨꯒꯤꯗꯤ MD ꯑꯗꯨꯅ ꯍꯥꯏꯔꯦ ꯀꯩꯅꯣꯅꯦ ꯄꯥꯊꯤ ꯋꯥꯔꯦꯝ ꯃꯁꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅꯗꯤ ꯅꯪꯕꯨ ꯁꯨꯝꯅꯗꯒꯤ ꯀꯣꯟꯈꯤꯕ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯑꯄꯔꯅꯥꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯗꯜ ꯀ꯭ꯂꯥꯁꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯤꯕꯗꯣ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯅ ꯏꯍꯩ ꯏꯁꯤꯡ ꯇꯝꯖꯔꯗꯨꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯃꯥꯏ ꯄꯥꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯣꯔꯤꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯅ ꯍꯥꯏꯕꯗ ꯌꯥꯎ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏ ꯇꯧꯕꯖꯥꯠꯅꯣ ꯅꯪꯕꯨ ꯅꯨꯄꯥꯔꯣ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯨꯄꯥꯅꯦꯅ ꯀꯔꯝꯅ ꯍꯥꯏꯖꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ MD ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯁꯤ ꯑꯩꯒꯤ ꯑꯣꯐꯤꯁꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯄꯥꯝꯗ꯭ꯔꯒꯅ ꯑꯣꯐꯤꯁ ꯑꯁꯤꯗꯒꯤ ꯊꯕꯛ ꯇꯣꯛꯊꯣꯛ ꯆꯠꯈꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯍꯥꯏꯔꯦ ꯃꯁꯤꯒꯨꯝꯕ ꯂꯝꯆꯠ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯗꯣꯏ ꯁꯣꯛꯄꯗꯤ ꯁꯤꯒ ꯁꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯕꯅꯤꯌꯥ ꯄꯨꯗꯨꯅ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯏ ꯋꯥꯐꯝ ꯑꯗꯨ ꯂꯥꯕꯅꯤꯌꯥꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯦ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯉꯛꯂꯗꯨꯅ KG ꯀꯝꯄꯅꯤꯒꯤ MD ꯑꯗꯨꯕꯨ ꯁꯤꯗꯣꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯛꯇꯨꯅ ꯂꯩꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯤꯌꯣꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯚꯥꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤ ꯍꯥꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯀꯔꯤ ꯎꯄꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯅꯨꯄꯤ ꯑꯃ ꯌꯥꯎꯏ ꯃꯃꯤꯡꯅ ꯑꯄꯔꯅꯥ ꯀꯧꯏ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯁꯦ ꯍꯦꯛꯇ ꯑꯁꯦꯡꯕ ꯑꯣꯏ ꯃꯍꯥꯛꯅ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯗꯨ ꯃꯤꯅ ꯀꯥꯈꯤꯅꯤ ꯍꯥꯏꯔꯁꯨ ꯀꯥꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯦꯗꯥꯝ ꯏꯟꯗꯨꯃꯇꯤꯗꯣ ꯁꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯊꯟꯇ ꯁꯤꯖꯩ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯣꯟꯇ꯭ꯔꯦꯛ ꯂꯧꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯃꯤ ꯍꯥꯠꯄꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯂꯧꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯍꯥꯏꯍꯜꯂꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯐꯥꯔꯔꯣꯏ ꯃꯊꯟꯇ ꯁꯤꯖꯈ꯭ꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯇꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅ ꯅꯩꯅꯈꯤ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯅ ꯄꯤꯌꯣꯟ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯏ ꯄꯤꯌꯣꯟ ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯅꯨꯄꯤꯗꯨꯅꯤꯅꯦ ꯐꯣꯟ ꯇꯧꯔꯛꯂꯤꯁꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯅ ꯃꯌꯨꯝꯗ ꯍꯪꯕ ꯃꯇꯝꯗꯁꯨ ꯃꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯤꯌꯣꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯅꯧꯕ ꯁꯥꯏꯠ ꯑꯗꯨꯗ ꯆꯠꯀꯅꯤꯅ ꯆꯠꯈꯤꯕꯅꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩ ꯌꯦꯡꯉꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ CEO ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯏ CEO ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯑꯗꯨ ꯃꯔꯨꯞ ꯑꯣꯏꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯑꯄꯔꯅꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯊꯕꯛ ꯇꯧꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯄꯦꯁꯦꯟ ꯑꯣꯏ ꯃꯍꯥꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯗꯨ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯀꯅꯥꯅꯕꯨ ꯍꯥꯠꯇꯣꯔꯤꯅꯣ ꯍꯥꯏꯗꯨꯅ CEO ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯅ ꯄꯥꯈꯠꯄꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯁꯦꯡꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ CEO ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ CEO ꯑꯗꯨꯁꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯟꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯁꯦꯟ ꯃꯕꯥꯏ ꯑꯗꯨꯁꯨ ꯑꯣꯛꯇꯣ ꯑꯃꯗ ꯇꯣꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯆꯠꯂꯤꯕ ꯅ꯭ꯌꯨꯁ ꯁꯥꯏꯠ ꯑꯗꯨꯗ ꯃꯈꯣꯏꯒꯤ MD ꯑꯗꯨ ꯁꯤꯕ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯗꯕꯅꯤ ꯑꯄꯔꯅꯥꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ
boss adu siba yengba lai mayam aduna manawna padura phone tawtuna nakhoi office ta kari thoki nupi ama khanaru bra haidun haire madura manawna paduna kasulu ba wana tida sum mari chakri kha tawna bne aidum yenglage haidun haire wairu ta matanda mayam adu su phone adu thami somla gandari sin amadana ngasai mamang thakta machi ama thabak tan thokhiba do ma ki mapanu paduna mi nektuna MD du hana bidamukta sem sadun lerame MD du gi gari chakhiba matam aduda makhoisu okto tongladuna gari du gi matung koin lei daw yaruba hagadra aparna na pamjaruba hagadra ma po kanba pamkhipanina ma na lambida somasum lakpa matamda ma ki mamangda makhoi boss adu gi gari du phawdin chatke mato odu dagidi aparna su makhoi boss adu koitan tanare boss adu phone hanjan hanjana tawi nangi laibasi danger oire haiduna hare nang khudong thiningai oirani haiduna hare maduda boss aduna nang ai bo hana buga silibra mi ga tharaklibra ai adom bo hapa pambanate adongi thawai kanba pambani haiduna hare nang ka yogi yung haiduna mahasu gari du khamladuna kumthare madudagi di mafam aduda ngasagi mokpanu paduna nilakhiba gunda sing adu lakladuna MD du attack tawre MD du attack tawpadagi di aparna su tension duna MD du kanna bo hone madagi di MD duna gari manungdagi nomoi lokthortuna nomoi kapthorokpadagi di mafam adura lakliba gunda amasung mokpanu padu loina chenki madagi MD duna aparna na mafam adura laklibasi mahaki mathwai kanba lakni bne habisi khangwadagi aibu ngakpiu ai lavani dasu lale hajarage haiduna hare nang aigi thawai kanbina bohona bagi damakta thagachari haiduna wari sum sanaduna leiringe tanjaduda mafam adura jinga matharak thrak yanduna lei jinga du nungsina humtoroktuna MD dugi manakta pashilaktuna MD dugi mangadu jinga du lienduna MD du mafam aduda khudakta sikhi matodu urubu matamda aparna di ngakpana khamthengki amasung masen mawai ani dusu ngakpana khamthengki madagi di aparna su mayumda yana pakhat pakana lai ma matha yam sakhi doctor du sanakhiba wari singadu ma asum sum ningchingduna lai naki punsida su yamna aphaba thawdo ma tholibasi karigumba maram amadagi tholam yai maram aduna kidang munna khalu nangonda kari thawdo thokhibadagi masigi policy lakhibano haibadi nangi narayabagasi asumna tawkhibano haiduna maana somasum khalakpadagi di no mahana construction site haibadi makoi college ki last semester aduda construction site aduda chatpa matamda makongda yopi yongkhiba matamda mahana nung ama putuna mayumda lakhiba adudagi thawdok sing asi tholakhibani habisi mahana khangba ngamkhi maram aduna mahana nung adu putholaduna masigi nung asina thon bangaktani haiduna nung adu thugaiki tawbadabu mamang thakta tantric aduna hai karigumba nung asi kaidringai di nung adugi mapu aduna apam khudimak sing asi loina thongani tawbadabu nung asina hek kaikhiba matamdadi maduna onjelaga mangon oina chadribani haiduna harakhiwa wafam sing adu movie sida matang chana ekhoidani singhali nung adu hek kaibadagidi nung adudagi thawai ama paithore thawai du paithorokpadagidi mafam aduda angakpa phangna nuksit kyamanum sitki mafam aduda lairiba pochai sing adu koibai paibagi mong adu uruba matamda aparna yamna kijakki ma kapladuna aibu kanbihu ai karimta khangjade aibu ngapiu haiduna kaptura leikhi tanjaduna mafam aduda bhut amagi saklon lawduna maikhu maraktagi yamna kiraba sakpham ama ekhoida uhalle madigi disina si masen mabhai adu lai somna kandari masen mabhai adu khulai kyamarum puja tawduna lei makhoi mi haturi bani haiduna khulai kyamarum du phengduna makhoi di khongrai niktun leikhi masen pa adu hare aparna na karigumba target adu uraduna masibu siro he haiba taragadi mahak sidurabani maram adu khoi di khulai gi darkar leitre haiduna su mahana mabhai adu hare wai du taru matamda mabhai adu yamna harauja bhai bdo ikhi madigi makhoi gi phone adu da mi harpagi contract ki pot lai makhoi mong asi khara comedy di tai madigi masin pa aduna hai akoina hakadab nati akoina mi adu hek hairaba matungda matanda dum sijakradabni haiduna hare wai du ta matanda mi adu su oilu palu da haiduna machin thiramaga phone thamki sinnamadana akoina aparna bu bafangi aparna su mahaki washroom adu da mamai mamita thoktuna wakal khara ingtharaduna leremi tanjadru mahaki mamangda mahaka phirol chap panana setpa nupi matholei nupi dugi masak adudi atopa mi masak amani mamai dudi uruba matamda akibge saklon lawe bhut adu uruba matamda aparna pakhal aduna yam kiduna kapsaki bhut adu aparna gi salona mu lauke mato du uruba matamda aparna na hare aibu mafam masidagi kanbiu aingoda kan tobikano ai karimta lanjade haiduna hare mafam masidagi stati khro haiduna hare wairu tarabu matamda nupi duna habidi bhut aduna hare nang asidi yam tobu ngamina nangdi mi gi tobimalga khangdene nangi kanaramdai matamdana aingonai kanaba kyamrum lawba aduga aigi thabak tawramdai matam asidana nangna mafam asidagi aibu chatpi khogana haribanine nangi ningba thunglakandana aibu mafam asidagi chakhrogana hariba hawjiti ai nangi mateng pame mi kharabu haibidi phataba mi kharabu loishanabagi damakta
ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯅ ꯂꯧꯗꯕ ꯌꯥꯔꯔꯣꯏ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯁꯨ ꯀꯞꯂꯗꯨꯅ ꯑꯩ ꯃꯗꯨ ꯉꯝꯖꯔꯣꯏ ꯑꯩ ꯀꯅꯥꯝꯇ ꯍꯥꯠꯄ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯩꯒꯤ ꯃꯥꯡꯗ ꯈꯞ ꯆꯣꯡꯗꯨꯅ ꯂꯩꯕ ꯑꯩꯒꯤ ꯃꯥꯡꯗ ꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯌꯦꯡꯕ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯨꯠ ꯑꯗꯨꯗ ꯍꯥꯏꯔꯦ ꯃꯈꯣꯏꯒꯤ ꯚꯨꯠ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯅꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ ꯑꯇꯩ ꯚꯨꯠ ꯑꯣꯏꯇꯥꯔꯒꯗꯤ ꯆꯣꯡꯁꯤꯜꯂ ꯂꯥꯛꯑꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯚꯨꯠ ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯈꯣꯏꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯍꯟꯒꯅꯤ ꯁꯤꯕꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯚꯨꯠꯀꯤ ꯋꯥꯔꯤ ꯑꯗꯨꯗ ꯂꯥꯛꯏ ꯚꯨꯠ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯃꯍꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯤꯔꯥ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯑꯄꯔꯅꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯅꯤꯗꯨꯗ ꯍꯥꯟꯅ ꯑꯣꯗꯤꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯆꯤꯌꯔꯃꯦꯟ ꯑꯗꯨꯒꯤ ꯄꯥꯔꯠꯅꯔ ꯑꯁꯤ CEO ꯑꯗꯨꯒ ꯊꯥꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯤ ꯃꯔꯤꯅꯤ ꯃꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯌꯥꯎꯔꯤ ꯅꯣꯡꯃꯗꯤ ꯑꯣꯗꯤꯇꯔ ꯑꯗꯨꯒ ꯃꯈꯣꯏꯒꯤ CEO ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗ ꯃꯤꯔꯥꯅ ꯍꯥꯏꯔꯦ ꯁꯥꯔꯁꯤꯗꯤ ꯂꯥꯡꯒꯅꯤꯗ ꯂꯩꯁꯨ ꯂꯩꯇꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯤꯡꯗ ꯐꯣꯔꯦꯟꯗꯒꯤ ꯑꯗꯣꯝꯅ ꯄꯩꯁꯥ ꯀꯌꯥ ꯃꯔꯨꯝ ꯂꯧꯁꯜꯂꯦ ꯑꯗꯨꯒ ꯂꯧꯁꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯏꯂꯤꯒꯦꯜ ꯑꯦꯀꯥꯎꯟꯗ ꯑꯩꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧ ꯍꯥꯏꯕꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯅꯤ ꯃꯁꯤꯗꯤ ꯑꯩ ꯇꯧꯕ ꯉꯝꯃꯣꯏ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯗꯤ ꯁꯔꯀꯥꯔꯅ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯃꯁꯤꯗ ꯑꯗꯣꯝꯁꯨ ꯖꯦꯜ ꯌꯧꯒꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯗꯟꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯠꯅꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯠꯇꯦ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯥꯜꯂꯤ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯇꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯥꯞꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯐꯪꯕ ꯃꯑꯣꯡꯗ ꯎꯠꯀꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯇꯣꯂꯣꯞ ꯄꯤꯗꯨꯅ ꯊꯝꯂꯤꯕꯁꯦ ꯃꯗꯨꯒꯤꯗꯤ ꯃꯤꯔꯥꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯉꯁꯤꯗꯒꯤꯗꯤ ꯃꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯗꯒꯤ ꯑꯩ ꯇꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯠꯅꯔ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯄ ꯇꯥꯔꯒꯁꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯅꯤꯌꯣꯝ ꯑꯃ ꯂꯩ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯉꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯀꯗꯕꯅꯤ ꯃꯗꯨꯒꯤ ꯃꯤꯔꯥꯅ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯃꯣꯏ ꯃꯗꯨꯗ ꯄꯥꯔꯠꯅꯔ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯁꯤꯗ ꯅꯪꯅ ꯊꯣꯏꯗꯣꯛꯅ ꯋꯥꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯑꯣꯏꯗꯦ ꯑꯩꯅ ꯂꯣꯏꯅ ꯌꯥꯅꯕ ꯁꯤꯟꯒꯅꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯤꯔꯥꯅ ꯌꯥꯈꯤꯗꯦ ꯑꯃꯁꯨꯡ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩ ꯔꯦꯖꯤꯒꯅꯦꯁꯟ ꯄꯤꯔꯝꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯑꯃꯁꯨꯡ ꯁꯣꯁꯤꯡ ꯑꯗꯨ ꯑꯗꯣꯝꯗ ꯁꯤꯟꯅꯔꯝꯂꯒꯦ ꯑꯩ ꯊꯦꯡꯂꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯧꯔꯨꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯅꯪ ꯍꯧꯖꯤꯛ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤ ꯅꯪ ꯌꯥꯝꯅ ꯁꯥꯎꯔꯒ ꯗꯤꯁꯤꯖꯟ ꯂꯧꯒꯅꯨ ꯁꯥꯎꯔꯒ ꯗꯤꯁꯤꯖꯟ ꯂꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯥꯡꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯒꯦ ꯍꯞꯇꯥ ꯑꯁꯤꯗ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯔꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯍꯞꯇꯥ ꯑꯗꯨꯗ ꯃꯤꯔꯥꯁꯨ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯀꯌꯥꯃꯔꯨꯝꯗ ꯃꯍꯥꯛꯀꯤ ꯑꯣꯗꯤꯠꯀꯤ ꯊꯕꯛ ꯑꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯏ ꯇꯧꯕꯇꯕꯨ ꯀꯝꯄꯅꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯄꯥꯔꯠꯅꯔ ꯃꯔꯤꯒꯤ ꯀꯝꯄꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯕ꯭ꯂꯦꯛꯂꯤꯁ ꯇꯧꯕꯤꯈꯤ ꯍꯥꯏꯕꯗꯤ ꯀꯝꯄꯅꯤ ꯑꯃꯠꯇꯗ ꯃꯍꯥꯛꯄꯨ ꯆꯪꯕ ꯌꯥꯍꯟꯈꯤꯗꯦ ꯀꯝꯄꯅꯤ ꯑꯇꯩꯗꯨꯁꯨ ꯃꯈꯣꯏ ꯃꯔꯤꯕꯨ ꯀꯤꯕꯒꯤꯗꯃꯛꯇ ꯃꯤꯔꯥꯕꯨ ꯕ꯭ꯂꯦꯛꯂꯤꯁ ꯇꯧꯈꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯤꯔꯥꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩ ꯃꯍꯥꯛꯇꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯖꯩ ꯃꯗꯨꯗꯒꯤꯗꯤ CEO ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯦ ꯅꯪꯗꯤ ꯅꯊꯧꯅꯥꯕꯨ ꯌꯥꯝ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯕꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤꯗ ꯊꯕꯛꯀꯤ ꯑꯦꯄ꯭ꯂꯥꯏꯒ ꯇꯧꯔꯤꯕꯅꯤꯅꯦ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯗꯒꯤ ꯅꯥꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯒ ꯌꯥꯔꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤꯅꯦ ꯑꯩꯈꯣꯏꯒꯤꯗ ꯑꯃꯨꯛ ꯍꯜꯂꯧ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯃꯗꯨꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯄꯨꯖꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯤꯔꯥꯁꯨ ꯃꯥꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯕꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯧꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯈꯤ ꯃꯃꯥꯗ ꯏꯃꯥ ꯅꯪ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯪꯉꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯕꯦꯝꯃ ꯅꯪꯒꯤ ꯄꯩꯈꯥ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯕꯗꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯑꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁꯍꯔ ꯑꯃꯗ ꯆꯠꯂꯁꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁ꯭ꯀꯨꯜ ꯑꯅꯧꯕ ꯑꯃ ꯍꯣꯡꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯆꯠꯄ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯖꯩ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤna ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯅꯧꯕ ꯑꯣꯏꯅ ꯑꯅꯧꯕ ꯃꯤ ꯉꯥꯛꯇ ꯈꯪꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯍꯔ ꯑꯅꯧꯕ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯑꯅꯧꯕ ꯑꯃꯃꯨꯛ ꯈꯪꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯖꯈꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯑꯅꯧꯕ ꯁꯍꯔꯗ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯂꯗꯨꯅ ꯀꯩꯗꯧꯕ ꯀꯤꯗꯣꯏꯅꯣꯅꯦ ꯑꯩꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯗꯣꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯕ꯭ꯔꯦꯛ ꯄꯤꯖꯒꯦ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔ ꯃꯨꯚꯤ ꯔꯤꯀꯦꯞꯇ ꯆꯪꯕꯤꯗꯨꯅ ꯏꯪꯂꯤꯁ ꯐꯤꯂꯝ ꯑꯅꯧꯕ ꯑꯃ ꯊꯥꯒꯠꯄꯅꯤ ꯃꯗꯨ ꯑꯃꯇꯪ ꯌꯦꯡꯕꯤꯌꯨ ꯁꯥꯏ-ꯐꯥꯏ ꯃꯨꯚꯤꯅꯤ ꯃꯌꯥꯝꯅ ꯂꯨꯄꯔ ꯍꯥꯏꯗꯨꯅ ꯊꯤꯕꯤꯌꯨ ꯌꯥꯝ ꯊꯨꯅ ꯃꯈꯥ ꯇꯥꯕ ꯄꯥꯔꯠ ꯑꯁꯤ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ